Cookie sing na chathar gliba lana city siraba fauba kaubung namgani thasade pegliba masoni gi thawai tabu hinglabadi haiduna Barmada Chensin haubadage cookie sing makuttage masu mabel gi punsi hingaubani haina more 1 number 4 Prem Nagar dagi Selaibam Bilasini na Tom TV da phongdorklei iramasigi matang dai khoi staff reporter Lakshmi Kongkhama made video journalist ibungo live from dagi akhanaba paudama malaminasi Selaibam Bilasini More Ward number 4 Prem Nagar Dagini Masagi Chahi Humfutara Sure Bilasini Mahaki Machanupa Atomba Amadi Mamaga Punna Lemina Drabi Chahi Taramanga Suraba Masunupa Amaga Chahi Tara Kaktangai Ribi Masunupi Amaga Punna Lebani Masuani Asi Mamana Pisak Pikling Edo Hundoklam Oibana Machadagisu Hena Luna Kanduna Yamna Wana Nauyok Nau Konjarakpani Haukiba me ahum more de irang thopa matamaduda machanupa atombadi miramda thabak suba chatkibana yumda leite numit aduda cookie sing ne yum mai thaba horakpadagi thawai hinghoraga loire khanduna kari suhanna yenglamdana masu ani ga loinana border lalaga Burma da chinchin kibani makhoina Burma yobada numidangi pung 13 rom tare mafam aduda mahakna cheng taibadagi khangnaba Burmese nupi ama thengnabadagi masu maben mahakna changjap hambibikhi Megi tang marida mahakna Burma dagi more da thoraktuna masu singi firol amadi mahak hidak lang thakkara lokthok jage haiduna duty tariba Central Security Force sing da haijarubada cookie singna athingba thamle changba yade haina changalakide madudagi mahak angang ani gi kuthi amadi mahak hidak lang thakkara natana atai potlam amata lokthoktana Burma da halakhi mahakna masu singa tha ahumrom Burma da lanjeling ai cherakta mahaki machanupa yaima anaba amana maram oiraga Akampat ki relief camp ta laikide cookie sing na chatharakiba lana sinamaram oidaga machanupa na siramdaida machanupa gini haiduna karisu tawba ngamhodaba amadi machagi aroiba mikupta masak fawba uba phanghodabagi nungaitaba adu Bilasini gi thamoida lehori singji puthoga hinga iba punsije sibu henba leite aduga hauna tawbje bakdi kari mata upai leitaba haitare Changuni akoina pol amata angang singki chenaba andagi angangi lai gok thoke hai babata armina changangi de armina changba yade hauna yade haide chatke harga number 1 gate ta chalu hai akoida akoina hai number 1 gate ta de akoi chatpa ngamo ai de ahanju oirbanina ai angangi daika angangi chenaba chanaba akoigi che chanaba amta lokthok jage haibada armina su ya yagide Yagidaba matamjida adusu ain hai kullona raga ain hai sara koi bai leimandabagini angangi phi amakhakta ti akoi lokthok jage ai doctor da chalu bagi hidak su leibani ai hidak se lokthok jage sar amukta di yum changjage yum jongta di yengjage hai matamda anmi amana nang phiron puthokpadi yaroi phiron pudubo oraga di phiron ji puraga ada ground da chakadamni hai ai sar adu di tobigenu ai chapangamoy phiron jo ai pujaro ai karim ta ju pujaro ai angangi phiron khakta lokjage haba matam sida ai kari matam army sina karim to pothohan gide ai puthor paibu ai angangi ni kuthi puthor ai sina dude karim to moina khoi da piba leite pothohan gide thaum ji akhoi le moina inda dege akhoi thaum ji chupna leiba matam da akhoi chalage hana khoi thamnari ba mayam Jenthongminara pasingchuna khoi chalani haiba matamda akhoi ju isu homja puraga khoi ya hoge haiba kanda anina khoi ji puthokpi matau karamna Burma dagi tholakhibano haibagi matangda palladuna Bilasini na Tom TV da makha tana hai tha ahumrom Burma da changjafam lawduna leiraba matung Burma da punna chenmin nakhiba maitai sing Imphal lom da thokani haibagi pau tabadagi masu mabel su yaurapani August tang taruk ke nungthil pung ani makhairom taba aduaida border gate ta Central Force na makhoi lawba lakhi numit aduma khudeng thabi KLP camp ta ahing lelaba matung mathangi numit ta Imphal thorakpani masigi matung Wangkhai High School da hangba relief camp ta leibadagi mahaki pukning wakhal khara makhai di safare mahaki masu ani tongan ba school da ming chankhre adum oinamak masagi poknafam lamdam more da halaga masu mabel punna leiminaba pami Karamba matamda more da halaga matau karamna masuani lairik tamhanba ngamgadawribano khanbada pukningda mipaiba amadi nungnangba fautabadi natte hainasu Bilasini na solakhe isoji jigi
ꯈꯜꯂꯨꯕꯗꯗꯤ ꯋꯥꯈꯜꯗꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯣꯏ ꯍꯥꯏꯕ ꯉꯝꯗꯦ ꯑꯩꯒꯤ ꯏꯆꯥ ꯑꯃꯁꯨ ꯑꯩ ꯅꯥꯕꯗ ꯊꯦꯡꯅꯍꯧꯗꯦ ꯁꯤꯈ꯭ꯔꯦ ꯀꯝꯄꯥꯠꯇ ꯏꯆꯥꯒꯤꯅꯦꯕ ꯀꯔꯤꯒꯨꯝꯕ ꯃꯁꯥꯕ ꯎꯍꯧꯗꯦ ꯑꯩ ꯏꯆꯥꯅꯨꯄꯥꯁꯤ ꯂꯩꯈꯤꯗꯕꯁꯦ ꯑꯩ ꯃꯁꯥꯕ ꯑꯩ ꯎꯕ ꯐꯪꯗꯦ ꯑꯩ ꯀꯔꯤ ꯍꯥꯏꯅꯤ ꯌꯥꯝꯅ ꯋꯥꯕ ꯏꯃꯥꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯦ ꯑꯩ ꯏꯁꯨ ꯑꯅꯤꯁꯦ ꯄꯤꯁꯛ ꯄꯤꯛꯅ ꯃꯃꯥꯅ ꯍꯨꯟꯇꯣꯛꯑꯝꯕꯗꯒꯤ ꯌꯥꯝ ꯋꯥꯅ ꯌꯣꯛꯂꯛꯄꯅꯤꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯏꯁꯨꯁꯤꯡꯒꯤ ꯃꯤꯀꯨꯞ ꯑꯃꯕ ꯑꯩ ꯈꯥꯏꯗꯣꯛꯅꯤꯡꯗꯦ ꯋꯥꯃꯤꯟꯅꯔꯛꯄ ꯍꯥꯏꯇꯥꯔꯦ ꯂꯥꯟꯖꯦꯟꯃꯤꯟꯅꯔꯦ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯃꯤꯟꯅꯔꯦ ꯋꯥꯔꯦ ꯋꯥꯃꯤꯟꯅꯔꯦ ꯏꯁꯨꯁꯤꯡꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯃꯃꯥ ꯂꯩꯇꯕ ꯃꯆꯥꯅꯤꯀꯣ ꯍꯥꯏꯗꯅ ꯏꯁꯨꯁꯤꯡꯁꯦ ꯄꯤꯁꯛ ꯄꯤꯛꯅ ꯊꯝꯃꯝꯕꯗꯨꯗ ꯌꯥꯝꯅ ꯏꯃꯥꯒꯤ ꯊꯃꯣꯏꯗ ꯄꯦꯟꯗꯕ ꯍꯥꯏꯇꯥꯔꯦ ꯄꯦꯟꯗꯕꯅ ꯁꯔꯨꯛ ꯌꯥꯝꯅ ꯍꯦꯜꯂꯦ ꯑꯗꯣ ꯑꯩ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯌꯧꯔꯛꯄꯗꯒꯤ ꯑꯩ ꯋꯥꯈꯜ ꯈꯤꯇꯪ ꯑꯉꯥꯎꯕ ꯋꯥꯈꯜꯗꯧꯅ ꯈꯜꯂꯝꯕ ꯋꯥꯈꯜꯁꯦ ꯑꯩ ꯁꯤ ꯌꯧꯔꯛꯄꯗꯒꯤ ꯃꯐꯝꯁꯤ ꯌꯧꯔꯛꯄꯗꯒꯤ ꯑꯩ ꯋꯥꯈꯜ ꯈꯤꯇꯪ ꯐꯥꯊꯕ ꯉꯝꯃꯦ ꯑꯩ ꯏꯇꯣꯝꯇꯒ ꯂꯩꯔꯗꯤ ꯑꯩ ꯑꯉꯥꯎꯕꯒꯨꯝꯅ ꯑꯩꯁꯤꯅ ꯁꯤꯈ꯭ꯔ ꯃꯇꯝꯗ ꯑꯩ ꯏꯁꯨ ꯑꯅꯤꯁꯤꯅ ꯀꯅꯥꯒ ꯂꯩꯍꯧꯗꯣꯏ ꯌꯨꯝꯁꯤꯅ ꯀꯔꯝꯗꯧꯔꯒ ꯃꯇꯝꯗ ꯑꯩ ꯍꯟꯖꯤꯟꯒꯅꯤ ꯑꯩ ꯏꯁꯨ ꯑꯅꯤꯁꯤ ꯑꯩ ꯀꯔꯝꯗꯧꯔꯒ ꯌꯣꯛꯀꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯏꯃꯥꯒꯤ ꯋꯥꯈꯜꯗ ꯈꯟꯕꯗ ꯑꯔꯨꯝꯕ ꯄꯣꯠꯂꯨꯝ ꯑꯣꯏꯅ ꯑꯩ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯏ ꯏꯃꯥ ꯍꯣꯏ ꯍꯤꯡꯕꯗ ꯌꯥꯝ ꯋꯥꯏ ꯃꯥꯡꯉꯦ ꯍꯧꯖꯤꯛꯇꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯔꯨꯗꯕ ꯑꯩ ꯏꯁꯨ ꯑꯅꯤꯁꯦ ꯃꯍꯩ ꯇꯝꯃꯝꯕꯁꯨ ꯉꯝꯃꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯩꯒꯤ ꯏꯁꯨ ꯑꯅꯤꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝ ꯊꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯑꯩ ꯃꯐꯝꯁꯤꯗ ꯌꯧꯖꯔꯛꯄꯗꯒꯤ ꯏꯆꯥꯁꯤꯡ ꯃꯅꯥꯛꯇ ꯂꯥꯛꯄꯗꯒꯤ ꯏꯃꯥꯒꯤ ꯋꯥꯈꯜ ꯈꯤꯇꯪ ꯆꯥꯎꯊꯣꯛꯆꯕ ꯑꯩꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯄ ꯉꯝꯃꯤ ꯑꯗꯨ ꯅꯠꯇꯅ ꯏꯇꯣꯝꯇ ꯂꯩꯖꯕ ꯑꯣꯏꯔꯗꯤ ꯑꯩ ꯋꯥꯈꯜ ꯀꯥꯎꯕ ꯉꯝꯗꯦ ꯑꯩꯒꯤ ꯋꯥꯈꯜꯅ ꯀꯥꯎꯕ ꯉꯝꯗꯦ ꯑꯩ ꯋꯥꯈꯜ ꯁꯨꯛꯀꯥꯎ ꯀꯥꯎꯕ ꯉꯝꯗꯦ ꯀꯣꯀꯤꯅ ꯍꯟꯗꯛ ꯇꯧꯕ ꯊꯕꯛꯁꯤꯗꯤ ꯄꯨꯟꯁꯤꯗ ꯄꯦꯟꯈꯔꯔꯣꯏ ꯍꯥꯏꯗꯅ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯁꯦꯠꯅꯕ ꯐꯤ ꯑꯃꯠꯇ ꯂꯧꯊꯣꯛꯀꯦ ꯍꯥꯏꯕꯗ ꯑꯥꯔꯃꯤꯅ ꯄꯤꯕꯤꯈꯤꯗꯦ ꯆꯪꯕ ꯄꯤꯕꯤꯈꯤꯗꯦ ꯃꯇꯝꯁꯤꯗ ꯌꯨꯝꯗ ꯂꯣꯏꯅ ꯊꯨꯒꯥꯏ ꯂꯣꯏꯔꯦ ꯌꯨꯝꯁꯤꯗꯗꯤ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦꯅ ꯍꯥꯏꯕꯗ ꯌꯦꯡꯍꯟꯈꯤꯗꯦ